ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯂꯩꯀꯥꯏꯁꯤꯕꯨ ꯑꯐꯥꯎꯕ ꯂꯩꯕ꯭ꯔꯣ? ꯅꯣꯏ ꯀꯅꯥꯝ ꯅꯋꯥ ꯂꯧꯗꯦ꯫ ꯅꯔꯜꯅ ꯊꯛꯄ꯭ꯔꯣ? ꯔꯥꯖꯀꯨꯃꯥꯔ ꯃꯉꯥ, ꯔꯥꯖ ꯍꯥꯏꯅꯁꯨ ꯈꯪꯅꯩ, ꯃꯉꯥꯎ ꯌꯥꯝꯅ ꯊꯤꯕ, ꯌꯨꯕꯨ ꯊꯛꯈ꯭ꯔꯒꯗꯤ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗꯕ ꯅꯝꯕꯣꯜꯒꯤ ꯄꯥꯈꯪ ꯑꯃꯅꯤ꯫ ꯍꯥꯏ, ꯅꯊꯤꯕꯣꯡꯗꯣ ꯈꯔ ꯊꯛꯆꯟ ꯆꯥꯁꯜꯂꯒ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯗꯣ, ꯅꯝꯌꯥꯡꯗꯨꯗ ꯂꯤꯆꯩꯁꯤꯅ ꯆꯤꯡꯂꯕꯗꯤ ꯅꯃꯥ ꯎꯅꯤꯗꯣ꯫ ꯍꯦꯝꯕ, ꯔꯥꯖꯀꯤ ꯑꯄꯣꯛꯄ ꯃꯄꯥꯅꯤ, ꯑꯦꯛꯁ ꯁꯥꯔꯚꯤꯁꯃꯦꯟꯅꯤ, ꯑꯥꯔꯃꯤ ꯔꯤꯇꯤꯌꯔꯅꯤ, ꯌꯥꯝꯅ ꯁꯥꯊꯤꯕ, ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕ ꯑꯍꯜ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃꯅ ꯔꯥꯖꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯄꯥꯕꯨꯡ, ꯑꯩꯅ ꯉꯥꯎꯔꯤꯁꯦ ꯉꯥꯎꯅꯤꯡꯗꯅ ꯉꯥꯎꯕ ꯅꯠꯇꯦ ꯄꯥꯕꯨꯡ꯫ ꯄꯦꯟꯗꯕ ꯃꯌꯥꯝꯁꯦ ꯑꯩ ꯈꯥꯡꯕ ꯋꯥꯔꯦ ꯄꯥꯕꯨꯡ꯫ ꯑꯣ ꯄꯥꯕꯨꯡ ꯅꯨꯡꯁꯤꯕꯧ, ꯅꯆꯥ ꯈꯥꯡꯕ ꯋꯥꯔꯦ꯫ ꯍꯥꯏ, ꯅꯪ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅꯦ, ꯅꯃꯥꯟꯅꯕꯅ ꯃꯆꯥ ꯄꯥꯈꯪ ꯐꯥꯅꯈ꯭ꯔꯦ, ꯑꯗꯨꯒ ꯅꯪꯅ ꯅꯣꯡꯐꯨꯡ ꯉꯥꯟꯕꯗꯒꯤ ꯅꯃꯥꯟꯅꯕ ꯍꯨꯏ ꯍꯧꯗꯣꯡ ꯃꯥꯟꯕ ꯃꯌꯥꯝꯁꯤꯒ ꯅꯊꯤꯕꯣꯡꯗꯣ ꯋꯥꯔꯛꯄ ꯉꯝꯗꯕ ꯅꯪ ꯍꯥꯏꯁꯤꯅꯤꯀꯣ, ꯅꯪ ꯑꯩꯒꯤ ꯃꯆꯤꯡ ꯑꯔꯥꯡꯕꯤꯗꯣ, ꯂꯥꯛꯂꯕꯗꯤ ꯅꯪ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯉꯣꯏ ꯅꯪ ꯅꯄꯥ ꯑꯩꯕꯨ ꯑꯍꯜ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯍꯥ? ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯑꯩꯈꯣꯏ ꯇꯥꯃꯣꯒꯒꯤ ꯃꯔꯩꯁꯦ ꯌꯥꯔꯦ ꯇꯥꯃꯣ, ꯅꯪꯁꯨ ꯍꯦꯟꯃꯜꯂꯦ꯫ ꯑꯩꯈꯣꯏꯒꯤ ꯀꯔꯤꯝ ꯈꯟꯗ꯭ꯔꯕꯣ? ꯇꯥꯃꯣ, ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯑꯩ ꯌꯥꯝ ꯏꯀꯥꯏꯌꯦ꯫ ꯆꯨꯝꯃꯦ, ꯏꯆꯜꯅ ꯍꯥꯏꯕ ꯆꯨꯝꯃꯦ꯫ ꯅꯕꯨꯡ ꯂꯥꯜꯂꯦ꯫ ꯅꯕꯨꯡ ꯍꯌꯦꯡꯗꯒꯤ ꯌꯨ ꯊꯛꯂꯔꯣꯏꯀꯣ? ꯑꯗꯣ ꯏꯆꯜ ꯇꯣꯝꯕꯤ, ꯄꯥꯕꯨꯡꯁꯦ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯦ꯫ ꯑꯃꯨꯛꯇ ꯇꯥꯅꯣ, ꯇꯥꯃꯣꯅ ꯌꯨ ꯑꯃꯨꯛ ꯍꯟꯅ ꯊꯛꯂꯔꯣꯏ ꯍꯥꯏꯌꯣ ꯄꯥꯕꯨꯡꯗ꯫ ꯍꯣꯏ ꯇꯥꯃꯣ꯫ ꯔꯥꯖ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯇꯦꯕꯜ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯂꯩꯇꯦꯡꯗꯨꯅ ꯎꯐꯨꯜ ꯃꯔꯤꯛ ꯑꯃꯠꯇ ꯐꯥꯎꯕ ꯄꯛꯍꯟꯗꯅ ꯊꯝꯂꯤꯕ ꯐꯣꯇꯣ ꯑꯗꯨꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯊꯗꯨꯅ ꯃꯤꯠꯂꯨꯗꯒꯤ ꯊꯤꯡꯕ ꯉꯝꯗꯅ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯣ ꯇꯩꯊꯣꯛꯇꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯕꯦ, ꯀꯨꯏꯔꯦ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯗꯕ, ꯅꯪꯒꯤ ꯂꯣꯟꯊꯣꯛꯇꯕ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝꯁꯦ ꯌꯦꯡꯖꯕ ꯅꯠꯇꯅ ꯑꯃꯨꯛ ꯍꯟꯅ ꯗꯗꯥꯕꯨ ꯀꯧꯔꯛꯂꯔꯣꯏ꯫ ꯅꯪ ꯑꯩꯒꯤ ꯑꯉꯥꯎꯕ ꯏꯇꯧꯁꯦ ꯎꯔꯒ ꯃꯣꯃꯣꯟ ꯅꯣꯛꯂꯤꯕ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯐꯠꯇ꯭ꯔꯤꯁꯦ? ꯑꯕꯦ, ꯍꯥꯏꯈꯤꯕꯗꯥꯏ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯗꯨꯅ, ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯉꯁꯤꯅ ꯑꯩꯕꯨ ꯏꯊꯟꯇ ꯊꯝꯂꯝꯂꯤꯁꯦ? ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯗꯥꯏ? ꯍꯥꯏꯌꯣ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯑꯆꯤꯛꯄ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯗꯨꯅ ꯀꯣꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯖ ꯀꯣꯜ ꯑꯗꯨꯕꯨ ꯌꯦꯡꯉꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯕꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯥꯛꯂꯕ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯔꯕ, ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯔꯕ, ꯃꯍꯥꯛꯀꯤ ꯊꯋꯥꯏꯒꯤ ꯃꯔꯨꯞꯅꯤ꯫ ꯍꯜꯂꯣ ꯔꯥꯖ, ꯀꯩꯗꯧꯔꯦ ꯏꯇꯥꯎ? ꯅꯪ ꯑꯃꯨꯛ ꯀꯞꯄꯕꯣ? ꯏꯇꯥꯎ, ꯅꯪ ꯅꯁꯥꯕꯨ ꯑꯗꯨ ꯀꯔꯤꯒꯤ ꯋꯥꯍꯜꯂꯤꯕꯅꯣ? ꯏꯇꯥꯎ, ꯍꯜꯂꯛꯑꯔꯣꯏꯗꯕꯤ ꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯁꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯣ? ꯅꯪ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯈꯜꯂꯨꯔꯅꯨ, ꯌꯥꯗꯦ꯫ ꯀꯥꯎꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯑꯉꯥꯎꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯅꯪ ꯌꯥꯔꯔꯣꯏꯀꯣ? ꯑꯗꯣ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯒꯦ꯫ ꯀꯔꯤ ꯄꯥꯎꯅꯣ? ꯍꯥꯏꯔꯛꯑꯣ ꯂꯣꯌꯥ꯫ ꯍꯌꯦꯡꯗꯩꯗꯤ ꯅꯪ ꯉꯥꯎꯁꯤꯟꯅꯕ ꯌꯥꯔꯣꯏꯀꯣ? ꯑꯩ ꯍꯌꯦꯡ ꯌꯨꯝꯗ ꯂꯥꯛꯑꯅꯤ꯫ ꯁꯤꯗꯩꯗꯤ ꯅꯪ ꯍꯥꯏꯅ ꯁꯦꯟꯅꯗꯧꯅꯤꯀꯣ? ꯑꯁꯦꯡꯕꯒꯤꯔꯣ ꯏꯇꯥꯎ? ꯑꯗꯨꯗꯤ ꯍꯌꯦꯡꯗꯣ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯏꯇꯥꯎ꯫ ꯅꯪ ꯂꯥꯛꯇ꯭ꯔꯗꯤ ꯑꯩ ꯀꯅꯥꯒ ꯂꯥꯛꯇꯣꯏꯕ? ꯑꯗꯣ ꯌꯨꯒ ꯊꯛꯂꯒ ꯂꯥꯛꯄꯗꯤ ꯌꯥꯔꯣꯏꯀꯣ? ꯍꯣꯏ ꯏꯇꯥꯎ꯫ ꯑꯗꯣ ꯄꯨꯡ ꯀꯌꯥꯒꯤ ꯐ꯭ꯂꯥꯏꯠꯅꯣ? 11ꯒꯤꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯏꯃꯥꯈꯣꯏꯗ ꯄꯥꯎ ꯄꯤꯈ꯭ꯔꯣ, ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯆꯪꯂꯁꯦ꯫ ꯌꯥꯔꯣꯏꯌꯦ ꯏꯇꯥꯎ, ꯄꯣꯠ ꯈꯔ ꯌꯥꯎꯔꯤꯌꯦ꯫ ꯌꯨꯝꯗ ꯍꯥꯟꯅ ꯆꯪꯉꯝꯂꯒ ꯏꯇꯥꯎ ꯍꯣꯏꯗ ꯑꯗꯨꯝ ꯍꯥꯏꯖꯤꯜꯂꯁꯦ꯫ ꯍꯣꯏ ꯏꯇꯥꯎ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯔꯥꯖ ꯏꯌꯥꯔꯄꯣꯔꯠꯇ ꯂꯥꯛꯇꯨꯅ ꯃꯇꯥꯎ ꯂꯣꯌꯥꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯦꯛ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ ꯌꯥꯝꯅ ꯁꯥꯊꯤꯕ ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯜꯂꯤ꯫ ꯃꯤ ꯋꯥꯡ ꯆꯥꯎꯏ, ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯇ꯭ꯔꯥꯎꯁꯔ ꯄꯦꯟ ꯑꯃ ꯁꯦꯠꯂꯤ, ꯋꯥꯏꯠ ꯀꯂꯔꯒꯤ ꯇꯤ ꯁꯥꯔꯠ ꯑꯃꯁꯨ ꯂꯤꯠꯂꯤ, ꯋꯥꯏꯠ ꯁꯨꯁ ꯑꯃꯁꯨ ꯇꯣꯡꯏ, ꯃꯈꯨꯠꯇꯅ
ꯂꯦꯗꯔ ꯋꯥꯠꯆ ꯑꯃ ꯁꯤ ꯃꯥꯕꯨ ꯍꯦꯛ ꯎꯕꯗ ꯌꯦꯡꯅꯤꯡꯗꯕ ꯃꯤ ꯂꯩꯔꯣꯏ ꯁꯑꯣꯡ ꯁꯥꯗꯥ ꯎꯕꯗ ꯃꯥꯒꯤ ꯃꯁꯛ ꯎꯕꯗ ꯉꯥꯎꯔꯣꯏꯗꯕ ꯅꯨꯄꯤ ꯂꯩꯇꯦ ꯗꯦꯜꯂꯤ ꯇꯨ ꯏꯝꯐꯥꯜ ꯄꯥꯏꯕ ꯐ꯭ꯂꯥꯏꯠ ꯑꯗꯣ ꯂꯦꯟꯗꯤꯡ ꯇꯧꯔꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯣꯌꯥ ꯇ꯭ꯔꯣꯂꯤ ꯕꯦꯒ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯏꯇꯥꯎ ꯉꯥꯏꯕꯗ ꯋꯥꯕ꯭ꯔꯣ ꯑꯁ ꯆꯥꯛ ꯂꯥꯝꯃꯦꯗ ꯌꯥꯗ꯭ꯔꯦ ꯆꯥꯛ ꯃꯍꯤꯔꯣ ꯑꯁ ꯃꯤ ꯇꯥꯅꯦꯃꯤ ꯏꯇꯥꯎ ꯏꯀꯥꯏꯔꯤꯕ ꯄꯦꯛ 3ꯇꯪ ꯁꯦꯠ ꯑꯗꯩꯗꯤ ꯏꯀꯥꯏꯕꯒ ꯁ꯭ꯋꯥꯏ ꯑꯁ ꯏꯇꯥꯎꯁꯤꯗꯤ ꯑꯁ ꯌꯥꯔꯦꯁꯦ ꯂꯥꯎꯁꯦ ꯍꯣꯏ ꯍꯣꯏ ꯑꯣꯖꯥꯕꯨ ꯒꯥꯔꯤ ꯊꯧꯗꯣꯛꯄꯤꯔꯣ ꯍꯣꯏ ꯍꯣꯏ ꯐꯅꯤ ꯁꯥꯔ ꯃꯤ ꯃꯆꯥꯗꯤ ꯊꯕꯛ ꯇꯧꯔꯕꯅꯤꯅ ꯌꯥꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏꯒꯁꯦ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯅ ꯎꯔꯦꯕ ꯐꯅꯤ ꯐꯅꯤ ꯑꯩ ꯊꯧꯗꯣꯛꯆꯔꯛꯂꯒꯦ ꯔꯥꯖ ꯃꯍꯥꯛꯀꯤ ꯐꯨꯜ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ XUV ꯑꯗꯣ ꯊꯧꯗꯣꯔꯛꯂꯝꯃꯤ ꯂꯣꯌꯥ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯀꯥꯈꯠꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯇꯥꯎ ꯒꯥꯔꯤꯒꯥꯏꯁꯤ ꯍꯣꯡꯗꯅ ꯊꯧꯔꯤꯁꯤꯕꯨ ꯑꯃꯗꯨꯗꯤ ꯂꯩꯌꯦ ꯏꯇꯥꯎ ꯑꯃꯗꯨꯁꯨ ꯑꯗꯨꯅ ꯀꯩꯗꯧꯔꯕ ꯑꯁ ꯏꯇꯥꯎ ꯃꯗꯨ ꯑꯩ ꯊꯧꯅꯤꯡꯗ꯭ꯔꯦꯗ ꯃꯗꯨ ꯎꯔꯒ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯖꯥꯠ ꯖꯥꯠ ꯈꯜꯂꯦ ꯒꯥꯔꯤ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯊꯧꯔꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯂꯣꯌꯥ ꯈꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ ꯃꯌꯨꯝꯗ ꯆꯪꯂꯗꯨꯅ ꯐꯤꯔꯣꯜ ꯍꯣꯡꯂꯕ ꯃꯇꯨꯡ ꯃꯃꯥꯗ ꯍꯥꯏꯔꯝꯂꯗꯨꯅ ꯃꯇꯥꯎ ꯔꯥꯖ ꯈꯣꯏꯗ ꯆꯥꯛ ꯆꯥꯔꯅꯤ ꯍꯥꯏꯗꯨꯅ ꯃꯕꯥꯅꯤ ꯊꯣꯛꯂꯛꯂꯝꯃꯤ ꯔꯥꯖ ꯒꯥꯔꯤ ꯍꯣꯔꯣꯜ ꯑꯗꯣ ꯈꯣꯡꯂꯛꯂꯝꯃꯤ ꯊꯣꯏꯕꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯒꯦꯠ ꯑꯗꯣ ꯍꯥꯡꯂꯛꯂꯝꯃꯤ ꯒꯥꯔꯤ ꯊꯧꯖꯤꯜꯂꯕ ꯃꯇꯨꯡ ꯒꯦꯠ ꯑꯗꯣ ꯂꯣꯟꯁꯤꯜꯂꯒ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯂꯣꯌꯥ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ ꯏꯁꯟ ꯇꯣꯝꯕꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯗꯥ ꯂꯣꯌꯥ ꯑꯦ ꯅꯪꯒꯤ ꯂꯩꯁꯥꯕꯤ ꯐꯥꯔꯝꯃꯦ ꯅꯁꯛꯀꯁꯦ ꯍꯥꯏꯖꯟꯈꯩ ꯐꯖ ꯂꯩꯔꯝꯃꯤ ꯀꯨꯏꯔꯦꯅꯦ ꯆꯍꯤ 3 ꯁꯨꯔꯦ ꯑꯩꯅ ꯃꯄꯥꯟꯗ ꯂꯩꯔꯛꯂꯤꯁꯦ ꯅꯍꯥꯟꯋꯥꯏꯗꯤ ꯅꯪꯁꯦ ꯄꯤꯁꯛ ꯄꯤꯛꯍꯧꯕꯅꯦ ꯑꯗꯨꯒꯗꯤ ꯑꯁ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯐꯥꯔꯝꯃꯦ ꯗꯥ ꯂꯣꯌꯥ ꯂꯩꯁꯥꯕꯤꯒ ꯐꯥꯗ꯭ꯔꯤꯗ ꯑꯗꯣ ꯗꯥ ꯂꯣꯌꯥ ꯌꯥꯝ ꯊꯤ ꯐꯖꯔꯝꯃꯦ ꯌꯥꯝ ꯁ꯭ꯃꯥꯔꯠ ꯑꯣꯏꯌꯦ ꯑꯗꯣ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯔꯨꯔꯁꯤ ꯍꯣꯏ ꯍꯣꯏ ꯆꯪꯉꯝꯃꯣ ꯂꯥꯛꯑꯒꯦ ꯍꯣꯏ ꯗꯥ ꯂꯣꯌꯥ ꯂꯣꯌꯥ ꯊꯣꯏꯕꯤꯅ ꯆꯪꯈꯤꯕꯗꯣ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯇꯥꯡ ꯑꯗꯨꯗ ꯔꯥꯖ ꯄꯣꯠ ꯆꯩ ꯈꯔ ꯄꯥꯏꯔꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯂꯥꯛꯑꯣ ꯏꯇꯥꯎ ꯃꯅꯨꯡꯗ ꯆꯪꯉꯁꯦ ꯍꯣꯏ ꯏꯕꯥꯏ ꯑꯦ ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩ ꯀꯩ ꯍꯥꯏꯈ꯭ꯔꯒꯦ ꯂꯣꯌꯥ ꯀꯔꯣꯝꯗꯒꯤ ꯂꯥꯛꯄ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯃꯆꯤꯜꯗ ꯏꯕꯥꯏ ꯍꯥꯏꯗꯣꯛꯈꯤꯔꯝꯃꯤ